mayam punumapu ihan hanbamaktada ikongno khurumjari dugo thoibani li kapabe chine taramna sari miyam ngasigi pause ko kari pauno habido mayam tahanjarke to mayam su khangpirangmani ubirangmani mayam su aina thangatringi desu mayam uramani mayam na ko Facebook ta hangde YouTube ta hangde mayam unaramani ko sise yamna minene haidi to chaningai ni amadi hairaga ko ado haidi ai mayam da tahanjarke ko pause paraga ko upo upo nakuto kala kini upo 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 Hello, hello. Liambaga sanji ka mo khoy homna. Polo ge hai na hai bete ge liambar moi da thamu hai na thambane. Moi ge le sumita su polo ge hai na hai bane. Sumita su polo ge hai ko. Ya mana kya kya. Malak tara to lo ho amu su lo ge. Mai kya no sumita ge kya no. Na lo ge ge si makha ta ba di lo na tri se. Hado moi liambaga moi sanji ka ma ga sia. Sanji ka ma ga sia to bi ai ye. Sanji ka ma ga sia to bi ai. Ai mon da pe cha pi de ye. Sumita da moi mana moi ani sia to ba ti la ga ai bane. Adu gi moi da tham bane. Agi hu ji kya no ya sin nang ma go jin la mine si kai wa li til. Ai sin ha ro. To ba ti da ku na cha bi da ja ye. Ma gi kya yau gi sin ha ro sumita gi. Ha si ji ka cha pi de ye. Hai ro sin ha. Kaya no hai go ma gi yau. Malak tara yau ni hai ye. Tara. Kuna kya sa tu ba. Ya. Adu moi sanji Lo kunja laga kya no sa tu se. sanji ka ma ga na ko ma ko ki hai ye. Ko manga. Sumita ga sanji kana. Hoi. Ko. Hoi ko hati da. Tang ka tu ka. Hai di di. Adu. Ai lo ahu na ko da hai wai da. Ahu da ko mi ji da. Ahu da hai wai da hai ji ri ji oi da hai ji ri ye. Ai oi da hai ji ri ye. Adu hang bi oi ko ma te ba. Ai hang bi ko ma te ja. Oi da ma ye. Rubindro kana no. Rubindro ji lemba ki pura lemba na pura. Nei chen chen ha ro. Lemba na pura pane. Bhale ka da bani hai na me ngo da ni wani. Rakesh ali imhan da lai si kamai to bono. Sai gi no. Sanji na wala ku. Sanji. Sanji. Haji ki sanji. Sanji kana no. Tera de ki sanji. Ya de gi sanji. Ya gara de gi. Tera amudun de ki. Ibo ga nang ga sexual relationship lai ha si ya to me ko. Hoi sir. Ya ra lai. Sa mai marak lai the sir. Rakesh ali di. Nang ga ma ga mari kya ra lai ne. Ahum lak lai no. Ke ya seng mo ni ha ro. Kharu na sa. Ma ga kya ra mari lai ne. Dum lai min na sa. Tara kun tha mo lai na sa. Ta kun tha mo. Tha mo ai ma ga dum lai min na sa. Ko hai di san hai do. Ma na pura thammani. Adu da chukang hangau da na phare. Police na. Adu ai di pa su phare. Kari police no, kari police no. Thang police na phare. Adu da moi ani so tawre. Haji ki phaba matam jida mantai nu pa ma pangai waitun degi police ma yaure e phaba da. Waitun degi. Ma du matam du da Rajkumar haina ko da khanghi. Rajkumar waitun degi. Adu miyo to wang chawi adu ma se ma yaure e phaba da. Adu ma sa su khanghi. Adu ga lem ho ba se chana tara lem ho e ko sa tara lem ho ji haji ki go ya pura kono se ha ro. Kun pura pa ne tu tara ma thana na lo ke haji ki Rajkumar waitun degi nu pa se na. Adu ga ani ma so tawre. Adu ga tara mana haji ki sanji de ka hai do. Asina mari ma lo khre. Adu ga aina ani phangore. Adu ga mari mana haji ki ma mo chana imung manu ai gi cha isu hat ni cha su makang se rai ni khok ni haina mana wa hai te guhati da ekta nei de mana mari ma lo. masa mo oiraga wakal kanda bangam da kangbu si so ngakpani ko aduni
ꯃꯤꯌꯥꯟꯆꯥꯁꯤꯡꯒ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯃꯤꯟꯅꯔꯝꯕ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗꯒꯤ ꯖꯥꯂꯤ ꯅꯣꯠ ꯑꯃꯗꯤ ꯁꯅꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯟ ꯂꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯒꯦꯡ ꯈꯨꯠꯄꯨꯒꯤ ꯑꯦꯖꯦꯟ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯍꯟꯕꯤꯕꯨ ꯃꯌꯥꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯈ꯭ꯔꯦ꯫ ꯀꯩꯅꯣꯗꯤ ꯑꯁꯤꯁꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯇꯧꯔꯛꯈꯤꯅꯦꯕ ꯀꯩꯅꯣꯗꯤ ꯃꯤꯅ ꯃꯤ ꯁꯦꯠꯅ ꯆꯥꯅꯕ ꯃꯇꯝ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯍꯧꯖꯤꯛꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯖꯨꯛꯁꯦ ꯐꯠꯂꯛꯇ꯭ꯔꯦꯕ ꯖꯨꯛꯁꯦ ꯖꯨꯛꯇꯥ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯃꯤꯅ ꯃꯤ ꯁꯦꯠꯇꯅ ꯃꯤꯅ ꯃꯤ ꯖꯣꯟꯗꯅ ꯃꯤꯅ ꯃꯤ ꯀꯛꯇꯅ ꯆꯥꯅꯔꯛꯑꯦ ꯁꯤꯒꯨꯝꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯄꯥꯎꯁꯦꯀꯣ ꯊꯣꯏꯗꯣꯛꯅꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯍꯩꯖꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩ ꯄꯥꯎꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯎꯁꯦ ꯊꯥꯡꯒꯠꯂꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯎꯗꯕꯀꯌꯥ ꯌꯥꯎꯔꯒꯁꯨ ꯈꯪꯕꯤꯅꯕꯒꯤ ꯎꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯤꯁꯦ ꯑꯉꯝꯕꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯩꯅꯖꯕ ꯑꯩꯅ ꯍꯩꯅꯕꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯥꯡꯒꯠꯅꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯄꯨꯔꯛꯏ ꯑꯗꯨ ꯄꯨꯔꯛꯏ ꯑꯇꯩ ꯄꯨꯔꯛꯎ ꯈꯣꯠꯂꯨ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯨꯞꯅꯇꯒꯤ ꯑꯩ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯃꯦꯗꯤꯌꯟ ꯇꯧꯕꯁꯦ ꯍꯩꯖꯗꯕꯗꯨꯅ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯦ ꯋꯥꯍꯩꯁꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤꯀꯣ ꯃꯌꯥꯝꯀꯣ ꯊꯣꯛꯂꯛꯈꯤꯅꯤ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟ ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯅꯠꯇꯦꯕ ꯊꯣꯛꯏꯁꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯅ ꯂꯥꯛꯏꯃꯦꯕꯀꯣ ꯃꯉꯣꯟꯗꯒꯤ ꯁꯤ ꯇꯧꯔꯝꯃꯦ ꯃꯉꯣꯟꯗ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯑꯗꯥ ꯂꯥꯛꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯗ ꯊꯥꯖꯔꯛꯄ ꯍꯥꯏꯕꯁꯦꯀꯣ ꯑꯁꯤꯁꯦ ꯌꯥꯝ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯤ ꯊꯥꯖꯕ ꯍꯥꯏꯕꯁꯦꯀꯣ ꯄꯪꯊꯥ ꯊꯥꯖꯕ ꯌꯥꯗꯦꯕ ꯖꯨꯛꯁꯦ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯑꯣꯟꯅꯔꯛꯑꯦꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯍꯥꯏꯕꯁꯦꯀꯣ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯊꯝꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯣ ꯁꯤꯒꯁꯨ ꯃꯌꯥꯝ ꯈꯪꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯧ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯩꯁା ꯍꯥꯏꯕꯁꯦꯀꯣ ꯃꯌꯥꯝ ꯋꯥꯅ ꯁꯨꯔꯒ ꯇꯥꯜꯂꯤꯕ ꯉꯥꯛꯇꯅꯤꯗꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯙꯣꯀꯥ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯪ ꯑꯄꯪꯕ ꯁꯤꯔꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯤꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯔꯒ ꯊꯤꯔꯒ ꯑꯗꯨꯒ ꯌꯦꯡꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯀꯔꯕꯥꯔ ꯇꯧꯕ ꯃꯤ ꯑꯃꯅꯅꯦꯀꯣ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯁꯦ ꯌꯣꯟꯅꯕꯒꯤꯗꯃꯛꯇꯅꯦ ꯃꯤꯁꯦ ꯑꯦꯛꯗꯝ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯁꯨꯝꯃꯒ ꯋꯥꯁꯦ ꯉꯥꯡꯉꯛꯀꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯠꯇꯣ ꯌꯣꯜꯍꯧꯔꯒ ꯂꯣꯏꯔꯦ ꯐꯒꯦꯔꯥ ꯐꯠꯂꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯑꯃꯅꯅꯦ ꯍꯥꯏꯗꯤ ꯃꯅꯨꯡꯗꯅꯦ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯈꯥꯆꯣꯜ ꯐꯠꯇꯕ ꯃꯤꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯁꯤꯅꯀꯣ ꯂꯧꯁꯤꯡ ꯐꯠꯇꯕ ꯃꯤꯒꯤꯅꯤ ꯃꯥꯒꯤ ꯄꯣꯠ ꯌꯣꯜꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯅꯤ ꯊꯣꯛꯀꯗꯕ ꯄꯣꯠꯁꯤꯒꯀꯣ 4-5 ꯊꯣꯛꯅꯕꯒꯤ ꯐꯤꯕꯝ ꯁꯦꯝꯃꯛꯄ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯄꯣꯠ ꯌꯣꯟꯕꯗꯀꯣ ꯑꯗꯨꯅ ꯃꯅꯨꯡꯗꯅꯦꯀꯣ ꯇꯤꯟ ꯆꯥꯕ ꯀꯩ ꯆꯥꯕ ꯊꯨꯝ ꯆꯥꯕꯁꯦ ꯐꯨꯝꯖꯤꯜꯂꯒꯀꯣ ꯃꯄꯥꯟꯂꯣꯝꯗ ꯐꯖꯕꯁꯦ ꯃꯌꯥꯝ ꯎꯠꯂꯦꯕꯀꯣ ꯐꯖꯕ ꯀꯌꯥꯁꯦ ꯎꯠꯂꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯎꯠꯂꯒ ꯄꯣꯠ ꯌꯣꯟꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯂꯨꯁꯦ ꯂꯩꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯐꯖꯔꯕ ꯑꯂꯨꯁꯦ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯀꯣ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯂꯨ ꯈꯪꯗꯦ ꯁꯕꯖꯤ ꯄꯨꯝꯅꯃꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯇꯃꯥꯇꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯐꯖꯔꯒ ꯃꯅꯨꯡꯗ ꯊꯤꯕꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯗꯨꯅ ꯆꯤꯟꯕꯥꯟ ꯊꯣꯡꯗ ꯌꯥꯝꯅ ꯐꯖꯕ ꯃꯤꯁꯦ ꯃꯅꯨꯡꯗꯅꯦ ꯃꯔꯧ ꯑꯃ ꯂꯩꯔꯕꯅꯦ ꯑꯁꯤ ꯈꯪꯖꯜꯂꯨ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯁꯦꯟ ꯄꯨꯕ ꯐꯥꯎꯕꯅꯦ ꯄꯤꯅꯗ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝꯀꯣ ꯁꯦꯟ ꯄꯨꯕꯗꯅꯦ ꯄꯤꯕ ꯀꯤꯅꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯥꯏꯗꯤ ꯈꯟꯅꯔꯒ ꯍꯥꯏꯗꯤ ꯑꯩ ꯃꯉꯣꯟꯗ ꯊꯥꯖꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯜꯂꯒꯀꯣ ꯊꯥꯖꯕꯤꯌꯨ ꯑꯗꯨꯅ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯅꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯖꯥꯕ ꯃꯤꯗ ꯖꯥꯖꯕꯅꯤ ꯖꯥꯗꯕ ꯃꯤꯗ ꯖꯥꯅꯗꯦꯀꯣ ꯍꯣꯏ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯊꯥꯖꯔꯨꯕ ꯃꯤꯗꯨꯒ ꯄꯤꯖꯔꯨꯔꯒꯅ ꯑꯗꯣ ꯊꯥꯖꯔꯤꯕ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯃꯒꯗꯤ ꯑꯩꯁꯨ ꯃꯥꯡꯖꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ
ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯃꯈꯣꯏꯁꯨ ꯀꯩꯗꯧꯅꯨꯡꯗꯅꯦ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣꯏ ꯑꯗꯣ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯍꯨꯔꯥꯟꯕꯩ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯥꯏꯗꯣ ꯑꯗꯣ ꯃꯥꯁꯨ ꯉꯁꯤꯁꯦ ꯗꯤꯟ ꯁꯨꯔꯦꯕꯀꯣ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯥꯒꯤ ꯗꯤꯟ ꯁꯨꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯃꯤꯠꯁꯦꯀꯣ ꯀꯩ ꯀꯥꯟꯅꯩꯁꯦ ꯁꯤꯒꯨꯝꯕ ꯅꯝꯊꯥꯛ ꯃꯤꯉꯣꯟꯗ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯒꯤ ꯃꯥꯡꯅ ꯇꯥꯛꯅꯕ ꯁꯤꯜꯂꯒ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯃꯤꯅꯗꯤ ꯀꯨꯅꯣꯗꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯀꯣ ꯍꯔꯥꯝꯒꯤ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅꯅꯦ ꯂꯩꯇꯕꯅꯦ ꯀꯣ ꯌꯥꯝꯅ ꯙꯣꯀꯥ ꯇꯧꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯧꯁꯤꯡ ꯐꯠꯇꯕꯅ ꯆꯥꯈꯤꯕ ꯄꯩꯁꯥꯁꯦ ꯁꯤꯅ ꯀꯨꯏꯅ ꯅꯨꯡꯉꯥꯏꯔꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯈꯪꯕꯤꯌꯨ ꯄꯩꯁꯥ ꯂꯨꯄꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤꯅꯦ ꯊꯣꯛꯇꯧꯔ ꯆꯥꯒꯦꯁꯨ ꯈꯟꯒꯅꯨ ꯃꯤꯉꯣꯟꯗꯒꯤ ꯆꯥꯊꯣꯛꯀꯦꯅꯁꯨ ꯈꯟꯒꯅꯨꯀꯣ ꯑꯩꯈꯣꯏꯗꯁꯨ ꯄꯤꯖꯕ ꯃꯣꯏꯗꯁꯨ ꯄꯤꯖꯔꯛꯄ ꯑꯁꯤ ꯈꯟꯒꯗꯕꯅꯤ ꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯁꯦꯝꯖꯔꯔꯣꯏꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ